Chief Minister 𝗬𝗢𝗨 𝗬𝗢𝗨 Railway Project 𝗬𝗢𝗨 2025 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯏꯝꯐꯥꯜꯗ ꯇ꯭ꯔꯦꯟ ꯌꯧꯔꯛꯄ ꯉꯝꯂꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯕꯒꯤ ꯃꯇꯨꯡꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ Railway Boardꯀꯤ ꯃꯦꯝꯕꯔꯁꯤꯡ ꯌꯥꯎꯅ Chief Minister Secretariatꯇ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯄ꯭ꯔꯣꯖꯦꯛ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯍꯧꯖꯤꯛ ꯆꯌꯦꯠꯅꯔꯤꯕ ꯋꯥꯐꯝꯁꯤꯡ ꯄꯨꯊꯣꯛꯇꯨꯅ ꯈꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ ꯆꯥꯎꯔꯥꯛꯅ ꯀꯤꯂꯣꯃꯤꯇꯔ 113 ꯁꯥꯡꯕ ꯖꯨꯔꯤ ꯏꯝꯐꯥꯜ Railway Line ꯑꯁꯤ ꯄꯨꯟꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ 19602.68 ꯀꯤ ꯁꯦꯟꯐꯝ ꯑꯣꯏꯕ ꯄ꯭ꯔꯣꯖꯦꯛ ꯑꯁꯤꯒꯤ ꯑꯌꯥꯝꯕ ꯁꯔꯨꯛꯁꯤꯡ ꯍꯧꯖꯤꯛ ꯂꯣꯏꯁꯤꯟꯂꯛꯇꯨꯅ ꯇꯃꯦꯡꯂꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯎꯈꯣꯡꯁꯥꯡ ꯐꯥꯎꯕ ꯄꯣꯠ ꯄꯨꯕ ꯇ꯭ꯔꯦꯟ ꯌꯧꯁꯤꯜꯂꯛꯇꯨꯅ ꯆꯦꯡ ꯌꯥꯎꯅ ꯅꯣꯡꯃꯗ ꯆꯪꯕ ꯇꯉꯥꯏ ꯐꯗꯕ ꯄꯣꯠꯂꯝꯁꯤꯡ ꯇꯥꯡꯀꯛ 3ꯂꯛ ꯊꯣꯛꯅ ꯄꯨꯁꯤꯜꯂꯛꯈ꯭ꯔꯦ ꯃꯤꯐꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ Chief Minister 𝗬𝗢𝗨ꯅ ꯍꯥꯏ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯄꯥꯏꯈꯠꯂꯤꯕ ꯄ꯭ꯔꯣꯖꯦꯛ ꯑꯁꯤꯃꯛ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯁ꯭ꯇꯦꯟꯗꯔꯗ ꯑꯃꯗꯤ ꯀ꯭ꯋꯥꯂꯤꯇꯤꯗ ꯄꯥꯏꯈꯠꯇꯨꯅ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯍꯟꯗꯅꯕ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯐꯝꯁꯤꯡ ꯈꯟꯅꯈ꯭ꯔꯦ Chief Minister 𝗬𝗢𝗨 𝗬𝗢𝗨 Railway Project 𝗬𝗢𝗨 2025 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯏꯝꯐꯥꯜꯗ ꯇ꯭ꯔꯦꯟ ꯌꯧꯔꯛꯄ ꯉꯝꯂꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯕꯒꯤ ꯃꯇꯨꯡꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ Railway Boardꯀꯤ ꯃꯦꯝꯕꯔꯁꯤꯡ ꯌꯥꯎꯅ Chief Minister Secretariatꯇ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯄ꯭ꯔꯣꯖꯦꯛ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯍꯧꯖꯤꯛ ꯆꯌꯦꯠꯅꯔꯤꯕ ꯋꯥꯐꯝꯁꯤꯡ ꯄꯨꯊꯣꯛꯇꯨꯅ ꯈꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ ꯆꯥꯎꯔꯥꯛꯅ ꯀꯤꯂꯣꯃꯤꯇꯔ 113 ꯁꯥꯡꯕ ꯖꯨꯔꯤ ꯏꯝꯐꯥꯜ Railway Line ꯑꯁꯤ ꯄꯨꯟꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ 19602.68 ꯀꯤ ꯁꯦꯟꯐꯝ ꯑꯣꯏꯕ ꯄ꯭ꯔꯣꯖꯦꯛ ꯑꯁꯤꯒꯤ ꯑꯌꯥꯝꯕ ꯁꯔꯨꯛꯁꯤꯡ ꯍꯧꯖꯤꯛ ꯂꯣꯏꯁꯤꯟꯂꯛꯇꯨꯅ ꯇꯃꯦꯡꯂꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯎꯈꯣꯡꯁꯥꯡ ꯐꯥꯎꯕ ꯄꯣꯠ ꯄꯨꯕ ꯇ꯭ꯔꯦꯟ ꯌꯧꯁꯤꯜꯂꯛꯇꯨꯅ ꯆꯦꯡ ꯌꯥꯎꯅ ꯅꯣꯡꯃꯗ ꯆꯪꯕ ꯇꯉꯥꯏꯐꯗꯕ ꯄꯣꯠꯂꯝꯁꯤꯡ ꯇꯥꯡꯀꯛ 3ꯂꯛ ꯊꯣꯛꯅ ꯄꯨꯁꯤꯜꯂꯛꯈ꯭ꯔꯦ ꯃꯤꯐꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ Chief Minister 𝗬𝗢𝗨ꯅ ꯍꯥꯏ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯄꯥꯏꯈꯠꯂꯤꯕ ꯄ꯭ꯔꯣꯖꯦꯛ ꯑꯁꯤꯃꯛ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯁ꯭ꯇꯦꯟꯗꯔꯗ ꯑꯃꯗꯤ ꯀ꯭ꯋꯥꯂꯤꯇꯤꯗ ꯄꯥꯏꯈꯠꯇꯨꯅ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯍꯟꯗꯅꯕ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯐꯝꯁꯤꯡ ꯈꯟꯅꯈ꯭ꯔꯦ